IRANG ASINA MARAM OIRAGA LAMDAM ASIGI MEEYAMNA ACHOUBA AWABA AMA MAYOKNADUNA LEIRINGEI CHEIRAKTA LEN YAOBA AKANBA NONGLEI NUNGSHIT की SHAPHUना CHAONA AMANG THOKHANDUNA HENNA AWABA PHIVAM AMA OIRAKLIBA ASIDA NONGMADA CHANGDABA YADRABA POTLAMSIꯡ अमसुꯡ AMANG तारबा युमसिंग सेमजिनबदा चंगबा मचाक कया योलिबा दुकान सिंगना ममल हेंगतना योनबगी मायोकता Protection and Preservation Committee Manipur PPCM na Akanba Maong Da Condemn Tourakli Hiram asiga mari lainana PPCM na thadorakpa cherol amana hai miyam na asi yauna kham thengna wanaraba matam asida lanai gi sendong kharagi damak Mamal Hengatna Yonbagi thengnarabade PPCM na ngakpibang amloi asigumba thong asi chatharamba tarabade dukan ado chahi amadagi tadana thingba natraga matam chupagi oina thingsinbagi khongthang lawrakpa yai PPCM की थौमी सिंह नसुक फाइरंबन कैथेल की अकोइबदा लैरिबा दुकान सिंगदा पोट की ममल हेंगतना योनब्रा हाइबदु खंगदोकनबा चेक चटपा हौरे दुकान सिंह असिना करिगुंबा पोट की ममल हेंगतना योलंबा थेंगनरबदे मियाम नसु PPCM की मोबाइल नंबर 8119058601 नत्रगा 9774836063 नत्रगा 7085150972 नत्रगा 9366813406 natraga 6909214805 natraga 8787356732 da pau pibio dukan famliba sing na so miyam na line ugadaba mawong da dukan mamang da pot chai singi price list thetpio pot lairiba sing na so soifadana cash memo lobio haina so cherol asina makha tarakli